Somdana abe thauba mabani kapminakiba photosingdu yengsaduna momon noksari. Da thauba ai pele dana aibu kyagi matik nungsibiba. Abe mapi ira chenduna angaubi aibu ngaupi senbiramba. Khangning ningsingjarai accident aduda macha laikhidaba adu mabukta tapna paizaduna. Mamagi thoi nang mamabudi warauganuko. Ichabu taibangsida khongdahanba ngamkhidre. Mamagi haksang asida amuk halakhoko thoi. Somdana bema maphisingdu thupli. Luhongbagi photosingdu yengsaduna nanjari. Dada mapok asimagidi dadagi nakta layu tamnamdre. Photo aduda mapisu tap tarai. Mathang mapok haibaduna leramdabadi dadagi seba maton lomna tawsage ko. Photo adu beg manungda hapsaduna lona puthok sarakliba thawbagi firol kharadu hapsinjai. Dadagi firol kharasina dadabu inakta lei haina khanjarage ko. Tanja aduda tungdagi Bema paizaramba thawbagi furitu begda phat hapsinduna bema mapi teithokduna momonokna laithorai. Thawbana Bema ai kari haigadabano khangdre. Bemana dada karisu hairano ai nungaitaba karisu laitiye ai karisu wadiye. Thawbana ai abeda pumnamak haigani pumnamak tamgani ibanigi marisu. Nangna yumase thadokuna chatkrabadi ai ningamdaba amaga iroinana adumak lehauraniye. Thawbagi wahaidu tabada bema harauna. Dada aidi wahaiduna pelage. Abe hausi awaphamdagi tholakpada ngairi. Karigumba magi wakhal henjinkrabadi hena phibam takidabasu yai. Mapidu phat amu taithoksaduna. Dada ai karisu wadiye. Ninesu masa sole aigidamakta mapunsi kathoklabi ninegidamakta ai punsise hinglage. Momonokna mabukta mo paisa. Dada hausikti aisu hingbagi mahau khanglani ai awaba mata leiraroye. Thawba nungaitana pumnamak ai khangdaba nati bema abesu nangi awaba khanglakani. Magi thamoi adu hakna pitpa nati. Nangsu yomsidagi chatpa yaroi. Bema khangba ngamdraduna aisu aigi punsi lambida chatkrage. Kayam kuina aibu phaduna thambige haibano. Bema sauna hausikti abesu lae aisu aigi apamba lambida chatkrage. Thawbana Bema Bemana mafamsida mikup amata ai leningdre. Dadabusu ngasi phawba machet ama phaw nungsibasu ngamde. Chatkro dada amuk hanna aigi nakta lakpino. Thawbana Bema mamit usinduna sauna. Thokro dada aibu makha tahanbirano. Wa makha taramdana thawbasu tumina thokre. Ayingi matamni Bema kadugi akoibadu yengduna kapna. Ima babu namaubudi waraubiganu ko. Matam khara khaksida ima babungi minungsidi punsi ikausaba ngamlaroye. Bema ningamdana kapchaduna. Abe nangdi laibak phabine. Nangi damakta aigi awabasidi kanada sutamlamlaroye. Mabukta among tapna nanjaduna. Dada ngasidi dadagi kudola sina dadagi nungsiba pangle kansaragi ko dada. Mamaydu lugthaduna hingni na kablai. Matang mapok haibaduna lairabadi. Abe dadabu ipamda amuk sinabiyo ko. Begdu paikhatjaduna makut namana mabukta among paisaduna. Mamagi sana nang mamabu waraugan ko. Mapamase thadokduna mamaga punna salasiko. Thangningda Bema ningamdana kapchaduna yumadubu thadokduna chatkre.
Nongaladuna abe ayuki thaba ingkhang loisinjaraga laigi duk tharami. Ahingbisu ihauraduna numit ukhurumjaraba matung mit panglakpada lai duk katlibadu ubada. Bema, thabok loirabo nangbo? Abe ahingbigi waduda tapna mamay leithoroktuna. Ima, ahini. Ahingbina, ha? Ahingbi nungaitana. Bemadi hawatkrabo. Abena, hawat riba mali ima. Ado hairamlaga abe imungda sangre. Ahingbina, kaino nomada thengna hawataba mana hosik phawba. Masado chingnana bemagi katamna chensilai. Adubu phamungdudi machi kari sulengdana leirami. Ahingbina, bema, bema. Ahingbina kauribadu khumlaktrabada chingnana upudu hangdoktuna yenglui. Adubu upududa bemagi firol yauramdrabada ahingbi makokbaiduna makhada phamthaki. Bema, imagi bema. Mapisu lepa leitana sintharakli. Nang imabu arauduna chatlabro, ha? Imada wai amata hairamdana yumsibu thadoktuna chatlaba. Imabu hingduna laikro haibro. Ahingbi ningamdana kapsari. Somdana bema mayumda changba ngamdana lairi. Nineda karibuno ina haigadaba. Ninena amu kari oiba. Pumnamak noma natraga nomadi khangnaraklagadabani. Ay asengbadu haiba tabani. Bema tapna imungda sanglai. Thabana, isa laklidana. Bema na, nine. Harauna manebu chetna konsinjay. Thaba beg tu ubada ngakna. Bema, sidi karino. Bema tapna. Nine, ay wa makhataba ngamdre. Thaba ngakna bema bu phamanduna. Hayo, karino. Nine na chingnariba si kokhalo. Bema na, nine na chingnariba do chumme. Nine, ay yumsida punsigi oina laklabani. Thaba ngakna, ha? Bema lidaba yaroi khanna maneda wari pumbali jarami. Bemagi matau uraga thaba sauna phuk hawatlaga. Akoibu lairare kana leite haiduna usitaba yabro. Thaba kaptuna laurai. Nupi amagi punsibu karisu leitana khanba yabro. Nani hingliye makhoi punamakbu nanena soidana para tambirugani. Sauna mai leiduna chatpa hawi. Bema kaptuna chensilaklaga manigi khong konjaraduna. Nene, adumna tawbigano. Hausikti pumnamak haukre, loikre. Ay moigi punsida amuk hana kurau tangba ay pamdi nene. Madam kuina dagi wasaraglaba tada amuk hana pagi minokto pangsabane. Nene, pagi minokto na ay pumnamak ni nene. Bema manigi makongkonduna hingna kapsarai. Tabaso bema bu tapna hugatpiduna wana yengzaraga. Isana waraga nene yengba ngamgadra. Hayo, kumo nene yengba ngamgadra. Bema ningamdana. Adudi nene nachaana naukoliba ichaasiga pulab taibang pansi tadokto na chatkrabadi nene nungaigadra. Tabana ninegi bema. Thaba makututasin khangli. Bema ningamdana kapcharaktuna. Nene, ay ichagi asada punsigi anaubala maema hangbo pame. Yung maduda lairabadi ichabu makoina soiduna setkini. Nene, ay isabu yamnung siye. Ay ichaga kaina bangamloye. Thabaso khang bangamdraduna bema bu konsinbi. Bema kapna. Ay ichaga kainarabadi ay taibang panse tadokto na chatkini nene. Ay ichabu yamnung siye nene. Thaba tapna ninegi bema se toklo nene lale isagi thamoy nene khangba ngamlodre.
Kapna kapna Bemagi makokta nantabiduna. Ichagidamak nine leiribasidi pumnamak nine na mayoknaganiye. Bema ukong nakapsaraktuna. Nine, ay nakanada kari laluban ano. Nasayang wari nine. Ay ngoda bibiri ba chainaasibu karamba makalgi chainano. Taba Bema butemzin biraduna. Bema se isana adum nakaplaga nine yengba ngamdiye. Nanggidamakta nine leiribasidi isana pambadumak nine na tawganiye. Somda thaubasu hospital chatpagi loisilli. Nongalakpadagi Bema uraktrabada masadu tingnabana thalle. Awing kichakrabazala mabo. Kitchenda changlaktuna chak chanari. Ayingbiga dramengadi chaningdre haiduna charamde. Thaubana, abe, Bemadi. Abena, dathauba, Bemadi ayuktagi udriye. Ayingbina, Bema yumsida amona laklaroi. Magi maphamda chachakre. Adu hairamlaga ayingbi warongna magi kada changkre. Thauba huglamge tauba chaktu huksaba ngamda. Puhogatuna Bemana lairamba kaduda prapra changsinduna upu hangdoklami. Upududa mapimarol yaramdrabada thauba milu pirang ihaurai. Nada, ipuroiba magi hak ay kaidonungda nadadagi nizaroi. Adubu suknatagi marup ama oibagi mingtholdudangdi phanganbiyu. Dada kaubagi ayabadudangdi pinabiyu dada. Bemagi wahaisingdu ningsinglaga thauba phamungduda tapna phamthai. Hek phamthabaga makhutuna kariguma posak ama thengnaki. Thauba ngaksanana posak adubu munna yengduna ngihak lei. Chemachet amada karigumba khara iduna leiramli. Thauba ngakna chemachet adu lauduna phaktoklui. Bema, Ngakna machinda sonjaduna che adu phaktoktuna paba hawi. Dada, ay dadada wahay amata hairamdana chatki haiduna ay buwaraw binuko. Dadada haisaba ngamdaba wahay karadang isaramgi haiduna chesigi mateng lauduna isarambani. Dadana karigumba aybu marup amagum khanbirabadi abebu thunamak luhongbiduna yumduda thambiyu. Aduga aygi imangdadi amuk hanna lepiraklaganu. Masi hay haiduna aybu waraw biganu. Ay ninigi manakta asama galoinana hingzagani. Mafam asida kanamata lakbiganu ko dada. Aduga amana dada ima pabungbu waraw biganu. Makoy na tawkiba pumnama dadagi damaktani. Masa amabu nungsibagi damaktani. Ima pabung yamna wazarabani dada. Ima pabungbu wahan biganu. Makoy bu luna tawbiyu ko. Dadagi maruoiba che changsing kolig hapa upudugi makhada loinamak thamhobani. Dada, ichilsina hainingba wahay kayadi mayek oina thoglo haiba yadre. Dada, lana dilawbigano. Aygi luhongbada ninena aygi damakta tamjarakpa ngamjaba posaksingdo. Abegi damakta khudol oina tamjaramlabani. Aygi luhongbada hugatpa ngamkidraba phamdo hugatpiyu ko dada. Abegi mitludagi pirang amata sintahan birakano. Dada, aina dadagi maphamdagi lapna laikrabasu. Dadagi kangom naroidaba posak amadi uduna chatle dada. Karigumba dadana aibu uninglakpa mikup thoklabadi mon makhada aigi photo ama thamlambani dada. Aroiboina haizeri mapoksimagi dada amadi abe wadana nungaini hingzaba punsi mahing oibiyu ko. Nahaki marup Bema, thauba chedo paisinduna mamit uisinduna ngihak khangli. Mon makhada leriba momonok sariba Bemagi photo du nungsina nanduna mitlu pirang sintarai. Bema, nang leitrabada yumase iyang hangbagong khalare. Dadana tawribasing asibu karino haiba dada khangdre. Nungsibana aybu mittangalare. Dada abu kari hayo haiba no Bema. Dada ibani ngasidagi tinaradawni. Aduna dadasu yu thakpa yaroi. Natradi ay chaka mata charoi.
Bemagi wahayisingdu ningsinglaga mamon amung noksarai. Adubu thangnaba mikup amada pirangtana thumatuna. Bema, ako nigi mari asibu karamba makhalgi marino? Karamna ay punsida nang bulakibano? Dada, gasidi iyang hambugong toklar Bema. Thabum khara haukhre. Abi amadi thaubasu luhongli. Somdana bema tha masing sujilakli. Wakhal henjinna khanjinba maramna masadu soksinba haibadu oirakli. Thaba sauningba kaya ama leirabasu bemagidamagta khallaga pumnamak phathajaduna leiri. Numittu thauba thabaktagi halaktuna khudai koithi thiri. Bema, aigi khudai kai lege? Thauba gyan taraktuna sor sangna honthai. Karigino ngasi faw Bemagi maming chimbalsidagi mutlo haiba yadriba? Tanjaduda abe praprap changlaktuna. Da, karibuno thiribadubo? Thaubana, khudai kai lekhrage? Abena khudaidu chingthoktuna thaubada pi. Da, ai karigumba amta haisage? Thaubana, kaino hayo? Abena, bemadu imungsigi kanano? Thauba abeda yenglaktuna, kaigino nangna adu hangliduna? Abe tapna, asukuirabase nongmata faw lakhidre. Akhoigi luhongbasu yaude. Thaubana, abe aduda henjina khangano, thabakna yadaba oramgani? Abena, da, aini yumsida lakpase yum kainaba thoklabadi aingonda haibiyo. Thauba nungaitana, abe karino nangna hairibadubo? Ha, kanana kari hairabage? Abe nungaitana phamtharaduna. Ima pabungna ngasi faw aibu nungsiba mityengda yengbiba ngamdri. Hoida, aigisu ira lei. Abe mapi ira chenduna. Aigini haibada yum asida karisu tawjaba ngamkhide. Ipa ima kana aigidamakta karisu tawba ngamlakhide. Thauba abegi nakta phamtharaktuna mapi teithokbiduna abebu nungsina konsinbi. Nangidamakta da leiribasidi yengoi mama papada lana khangano. Nangbu nongmadi soidana nungsibirakani. Dana nangi pairiba khut ase punsigine. Abesu thaubada ngathaduna konsinjai. Da, aibu mapoksimagi thadokpinuko? Thaubana, asuk nungsijabi nangbu karigi dana thadokadoribano? Abebu tapna mathadagi lokthokpiduna. Se, adui saruk amukta momon noglo. Nangi pise da yengbu ngamdiye. Abe ikaina momon noksarai. Ahingi matamni. Thaba tumkhraba matung bema tapna mapanda thoksaraktuna darida makhongdu yanthaduna phamli. Makhutna paisariba thaubagi photo du nungsina nanjaraduna bitludi kangba kauba leite. Dada, nangbu karam palibage? Ai dadabu amuktang warabasu uninglakle. Karigino aina dadabu kauzaba ngamdriba? Makoktuna paklangda ngathajaduna kapsari. Dada, bathang mapok haibaduna leiramnabadi aibu abegumna nungsibirauko. Mabuktu amuk nanjaduna. Dadana khangbidraba dadagi nungsi khudolase taibang khongdarakadore. Adubu ichagi mapagi bigtoldi ai thonba ngamgani thajadre dada. Bema ningamdana kapcharaduna. Ichasina mapa hanglakpada karino aina khumgadoriba? Dada, dadagi ine ngasi aiga sagona duna leiribase. Aing kaya tumda kapsabana bemagi mathaudang oisari. Dada, ngasidi dadagi nungsi khudolase taibang mangphaungnagadore.
ꯑꯩꯕꯨ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯅ ꯄꯥꯈꯨꯝ ꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯗꯗꯥ, ꯑꯩꯕꯨ ꯏꯆꯥꯗ ꯀꯔꯤ ꯄꯥꯈꯨꯝ ꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯕꯦꯝꯃ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯊꯧꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯈꯠꯅ ꯐꯝꯂꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯕꯦꯝꯃ? ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯊꯗꯨꯅ, ꯑꯣ, ꯑꯩꯒꯤ ꯃꯪ꯫ ꯇꯨꯝꯊꯕ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯕꯦꯝꯃꯒꯤ ꯐꯣꯇꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯂꯤ꯫ ꯕꯦꯝꯃꯒꯤ ꯐꯣꯇꯣꯗꯨ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯗꯗꯥ ꯉꯁꯤꯗꯤ ꯅꯪꯕꯨ ꯃꯪꯗ ꯎꯔꯝꯃꯦ꯫ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯕꯦꯝꯃ? ꯊꯧꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯑꯩꯕꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯕꯦꯗ ꯂꯤꯕꯅ ꯆꯨꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯕꯦꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯕ? ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯀꯟꯅ ꯄꯥꯏꯁꯤꯟꯖꯗꯨꯅ, ꯕꯦꯝꯃꯗꯨꯕꯨ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ? ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯗꯨꯅ ꯋꯥꯅ ꯈꯥꯡꯖꯩ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯕꯦ ꯐꯪꯖꯔꯕꯁꯨ ꯋꯥꯈꯜꯁꯤꯅꯗꯤ ꯅꯣꯡꯃꯇ ꯄꯣꯊꯥꯗꯨꯅ ꯂꯩꯖꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯕꯦꯝꯃ ꯂꯩꯇ꯭ꯔꯕꯗ ꯌꯨꯝ ꯑꯁꯤꯅ ꯄꯨꯡꯍꯥꯡ ꯍꯥꯡꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯊꯥꯕꯜꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯗꯗꯥ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯣꯝꯗꯁꯨ ꯕꯦꯝꯃ ꯊꯥꯕꯜꯃꯥꯕꯨ ꯌꯦꯡꯖꯗꯨꯅ, ꯗꯗꯥ, ꯉꯁꯤꯗꯤ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯎꯅꯤꯡꯂꯛꯑꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯗꯗꯥ꯫ ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯁꯦ ꯑꯩ ꯄꯨꯕ ꯉꯝꯒꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯡꯊꯤꯜ ꯑꯃ ꯕꯦꯝꯃ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈꯠꯂꯛꯏ꯫ ꯅꯦꯅꯦ, ꯅꯦꯅꯦ꯫ ꯃꯕꯨꯛꯇꯨ ꯅꯥꯕꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯇꯥꯅ ꯈꯥꯡꯖꯈꯤ꯫ ꯅꯦꯅꯦ꯫ ꯊꯕꯥꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯕꯦꯝꯃ ꯋꯥꯅ, ꯅꯦꯅꯦ, ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯏꯌꯦ꯫ ꯊꯕꯥꯅ, ꯁꯦ, ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯊꯕꯥ ꯃꯥꯡꯒꯣꯜꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯂꯥꯎꯗꯨꯅ ꯀꯧꯔꯤ꯫ ꯁꯣꯝꯗꯅ ꯊꯧꯕ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯐꯥꯎꯖꯔꯤ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯟꯁꯨ ꯆꯣꯡꯂꯤ꯫ ꯐꯝꯃꯤ ꯐꯝꯐꯝ ꯈꯪꯗ, ꯆꯠꯂꯤ ꯆꯠꯐꯝ ꯈꯪꯗ, ꯃꯁꯥꯒꯤ ꯃꯊꯧ ꯐꯥꯎ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯌꯥꯎꯗꯨꯅ ꯕꯦꯝꯃꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯈꯠꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯖꯔꯝꯃꯤ꯫ ꯊꯕꯥ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯗꯣꯛꯇꯔꯅ ꯀꯧꯔꯛꯂꯕꯗ ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯆꯪꯂꯛꯇꯨꯅ, ꯗꯣꯛꯇꯔ, ꯑꯩ ꯑꯃꯨꯛꯇ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯌꯥꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ, ꯐꯝꯕꯤꯌꯨ ꯌꯥꯒꯅꯤ꯫ ꯊꯕꯥ ꯐꯝꯊꯔꯗꯨꯅ, ꯗꯣꯛꯇꯔ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯗꯣꯛꯇꯔ ꯑꯗꯨꯅ, ꯁꯣꯝꯒ ꯇꯥꯟꯅꯖꯗꯕ ꯌꯥꯗꯕ ꯋꯥ ꯈꯔꯒꯤꯗꯃꯛꯇ ꯀꯧꯖꯕꯅꯤ꯫ ꯊꯕꯥ ꯆꯤꯡꯅꯅ, ꯇꯥꯛꯄꯤꯌꯨ ꯌꯥꯒꯅꯤ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯍꯧꯖꯤꯛ ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯈꯔ ꯂꯨꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯄꯥꯈꯠꯆꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯕꯥ ꯄꯥꯈꯠꯅ, ꯗꯣꯛꯇꯔ, ꯍꯥꯏꯔꯤꯕꯁꯤꯕꯨ ꯕꯦꯝꯃꯕꯨ? ꯗꯣꯛꯇꯔ ꯑꯗꯨꯅ, ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯂꯩꯔꯕ ꯃꯤꯁꯛꯅꯤ꯫ ꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯁꯤ ꯂꯧꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯑꯉꯥꯡ ꯎꯅꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯦꯁꯤꯡꯗ ꯃꯁꯥꯅ ꯌꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯈꯣꯡꯗꯥꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯊꯕꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ, ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯏꯁꯨ ꯌꯥꯝꯅ ꯅꯧꯔꯤ꯫ ꯌꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯤꯗꯨꯅ ꯍꯤꯗꯥꯛ ꯑꯃꯗꯤ ꯆꯥꯕ ꯃꯇꯝ ꯅꯥꯏꯍꯟꯕꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯥꯖꯗꯦ꯫ ꯊꯕꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ, ꯏꯅꯦ, ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯕꯨ? ꯊꯕꯥꯅ, ꯑꯉꯥꯡꯁꯤꯒꯤ ꯃꯄꯥ ꯂꯩꯇꯦ, ꯁꯤꯈ꯭ꯔꯦ꯫
Thaba sauningba amadi pendabana pudokduna hairammi. Doctor aduna, "Oh, sorry ne, khangjarudre. Phare adudi aikhoi hidak thajakige. Yarani hausi bemaga unabiba." Thaba doctor gi cabin dudagi wakhal mangna thoglai. "Ichagi asigi phibam yoholiba thauba. Nangbudi aina kaidownungda ngakpiba ngamloi." Masadu sauningba amadi pendabana thalladuna chatpa phau ngamsilakdre. Karigumba ichabu kanba ngamdrabasu isubudi nafamda kaidownungda signaroi. Wazaraklabi ichagi laman isuna soidana khumangani. Mase mane egi wasakne wasak. Sauna makyachikduna sonjaduna bemagi manaktamna changlai.